Ngarang All Manipur Matam Ishay Kangluf Amik amasung Mahirulup Taruk anigi marakta thokiba laibak thiba thodok adugi matangda punna faminaraba matung warishin puraktuna yanare haina Amiki General Secretary M Dananjoyna phongdorakli. Hiram asiga mari lenana ngasi wangkhaida leiba Students Union of Kanglei Park Suki Office Amik Mahirulup Taruk amadi All Manipur Sound Service Association amsagi apunba paugi mifam amada wafam singasi phongdokladuna Dananjoyna hai ngarangi laibak thiba thodok adugi matangda Mahirulup ka faminaraga wari saraba matung yanaba porakre amana amada mateng pangnaduna punna chatminabagi firep amata oina lawminare loinana asigumba laibak thiba thodok asi amuk hanna thoktanaba hona minaba haiba wafam asida su yanare haina Dananjoyna makatana phongdokhi 2022 da thokiba ko Mahirulup sing amasung Amiki artist singi marakta thokiba laibak thiba thodok adu mapa macha masimanaw aduga lamdam sigi leminaba society leminaba unamoni khandanaga nakalani mangna punna phamina duna bhap tanare makhata na amana amagi mateng pangna duna hena nungsinana corporation pina ba haina ngasi ngarang hoi phamina duna yana jabani ngasi press meet ache haribo pumase miyamda khanganaba hoi press meet ache sinjabani paugi mifam da saruk yakiba Suki President Andana Kumar na hai ngarangi thokan ningdaba thodok adugi matangda Amik amasung Mahirulup Taruka yanaba purakre Mahirulup Tarukna lamdam masida leiriba arta yengba amasung makhoigi mangnaba tawbagi wafam leite artist singbu awang bathakta Mahirulup Tarukna adumag ikai kumnaba utli mathang thagi ahanba chayolda pangthokadoriba boshem amasung koshem na lawba class 10 amasung 12 ki exam loidri fawbadi Mahirulup Tarukna adumag harau kumhai thingkigani hariba thingba asigi mayokta thabal jongbana chingba harau kumhai pangthoklabadi madugi daita organizer singna pugadabani adumagpu isai nomai thoramgi oinadi indoor hall natraga auditorium gumbada lenga ke yaba yawarga pangthokpadadi adumak ayaba legani club amadi organizer khrai adum yawkhre aduna khoina thagiba matamdu numini leiri haribu numini sigi manungda sangjaraktuna pangthokriba thawok sing adugi matangda kumna khanaraba matungda adugi khoi punna gyan taminabagi tanja du longminasi khoi pachoi patri da thaban chongambagi thodokta khoi thokiba thodok thoningdaba thodok thokhribasi wasigi haurakphamji pachoi patri gi thaban chongbasina oi maramaduna khoi pachoi patri gi club ki volunteer sing khoi phaminaba leikhre khoi makhoi gi oiba sengdok arol thamlagani khoi ga phajna gyan tanarba matungda makhoina tawriba makhoina akhoi gi athingbagi mayokta tawriba sing adu makoi masana hariba potu maran jajabaga loina yajabaga loina na khoi mairojing gi damta khallakanda makhoina tawriba thabak adu aran bani haiba pham du moi masana gyan tabaga loina na sengdok arol thamagani paugi mifam aduda saruk yakiba amsagi president and opendrana amsa amik amadi Mahirulup Taruki marakta bab tana hodabadagi pamdaba thodok khara thokrai thodok adu pau faungnaba war hobadagi thokibani handaki matang asidadi Mahirulup Tarukna harau kumhai thingbaga mari lenana matam jana pau faurakidabana bab tanadaba adu thokibani Mahiroi singi exam gi genglaga amsagi oinasu athing bathamba leirabanina haina opendrana makha tana phongdokhi